Keno gi lusingba kelvin gi mayum mai thakre NIS to hangdopagi wafam leite masing yam yam ngarang numdang Churasanpur district laiba Kuki national organization keno gi lusingba kelvin ain kenthang gi mayum mai thaki bagalo in district asida nauna amuk tension wankalakre central government na suspension of operations su agreement kwek pina bada yawre keno gi yam namaru iba lusingba kelvin gi mayum adu masing yam yam na mai tharam bani hain official sing na phongdokli mafam adu gi me sing na di electric short circuit na maram oirga yum mai chaklaki bani hain phongdokli masing yam yam na ngarang numidang Kuki zo council amadi indigenous tribal leaders forum gi spokesperson Gilja Buljong gi mayum da su attack tawna bu khona ki adu mafam adu dalairam yam na matam sana thing hobada gi mayum adu di mai thapangam hudre hairi Prime Minister Narendra Modi ne kumja 2023 gi methadagi horakki bakangluk ki irang matung tarak pada ahan bo ina Churasanpur laktuna miyam gi mifam amada wangang lumna matung yum mai thabagi thoduk asi thoki bani September mari da maru eba Kuki zo group ani na center ga su agreement khuek pina kibaga Manipur gi yamna maru eba lifeline or national highway number 2 da free movement lehen bagi wafam yawi haibagi damakta Kuki miyam ne iho horaktuna keno gi lusingba kelvin I kontangi mayum mai thaki bani hairi free movement lehen bagi wafam yaning da phongdoktuna prime minister like bagi sem saraba pumna mapu amang ata thokan balai krebani Cyrex da Kuki zo council thador paserol amana national highway number 2 hangdoklaga free movement lehen bagi wafam leite haina phongdorakre lopasina thador paserol aman hai maite amasung Kuki gi marakta thokni bi irang asigi worries na ma puraktriba fawa maramna buffer zone lana sathan Danaba hotnabada kangpokpi miyamna security force ta cooperation pinabgi wafam phongdoki bani masimagna national highway free movement lehengani haina aran bamong du han thokpi ba sumdi haina serola sina makata na phongdor Meeoi ama isawna Chenthakhre Imphal East district ki khetria wanglaikai dinga sinung tinpung ahum ga makai rom tabada iril turil gi imai pathorok paga loina masagi sahi humra rom suraba Meeoi ama Chenthakhre hairi isawna Chenthakhre Meeoi edig maming MD Ramjan kawi hairi lupa crore amaga Lakuntra mga giriwat lauthokra Maoist ahum Hatkhre Central Reserve Police Force CRPF amasung Jharkhand Police ki apun batim amana ngasi ayuk Hazarika district makok thongba Maoist lusingba ahum hat pangamkhre leikidraba Maoist lalhobasing adu lupa crore amaga lakuntra mga giriwat lauthokra lalhobani police ki report matung ina leikidraba sing adu lupa crore ama giriwat lauthokra ba Sadep Soren lupa lakun mga giriwat lauthokra ba Raghunath Hembram amasung lupa laktara giriwat lauthokra ba Liberation Ganjuni CRPF ki 209 suba Cobra Battalion Jharkhand Police ka khusam naraga Hazarika gi Gorhar area manung sana leiba umangdo operation sa thabada nakal ani khutok narakpadi Maoist lusingba hum adu leikidabani CRPF ke official sing na pungdor pogi matung ina ngasi nongalam dai pung mari gi minute kunrom tabada security force na operation sa thaba horok khibaga loina na nakal ani gi marak takan umangdo khutok narakhi thodok adu da Maoist lusingba hum hat pangam khibaga loina na thodok thukpam dagi AK rifle ahum phangbangam khre haire nong leptana subadagi maru iba turel ani gi imai pathorokle santi khongbal saijang sabung ko khono nongada wangjing yari poki mafam kaya ising thumjin khre Manipur gi maru iba turel ani gi imai pathorokpagi mafam kaya da yum amasung lawuk thumjin dona miyam da sauna awa mayuk halle khetri gauda iril turel gi imai pathorokpagi lawfam amasung yum kaya thumjin ki wangjing turel da su kodong thiningai oiba thak yauna imai wangkhalakpaga loina na sanga yum pham amadi wangjing gi mafam kaya maru ising thumjin le hain official sing na phongdorakli Water Resource Department ki official sing na hai ki Impal turel iril turen nambul turen amasung thawal turen ki imai kodong thiningai oiba thak yauna wangkhalakle Impal turel gi horokpam oireba kangpokpi da hokiba pung kun mari gi marung de MLA ni phuga mari gi sangda nong sukhi maril turel gi Cotsman area oireba cycle da MM27 ki sangda nong sukhi hokiba pung kun mari gi marung da nong lep na sukhi maram na Imphal East Imphal West amadi thawal district ki mafung kaya marum da isting tumjin duna imong lising amarom hen awapata halle iril turin gi imai pathorok pana Imphal East district ke santi khongbal saijang sabung ko khunau nongada amadi lamlai police station gi manak na pumfam sing de sing thumjin ki baga loina na tongan belenga ki building lanai Meeoi sing gi yum amasung lofam kaya sing thumjin le Imphal West ki oina kakwa amadi sagol bal na sing mafam khar da sing thumjin le baso hojik ti phim khar da phagat le haina report amana phongdorak le report asina hai chaw yawa mayok narba Meeoi sing safaga da mafam da hongtu han bagi thorang lokhat le Ukhrul district ki oina TN kasomda mat stai thok ki baga loina none gi awangkul amasung Senapati district ki Yangkhulen da landslide thoki internally displaced persons in relief camp hanglibo wangjing district sports complex su ising thumjin ki thawal district ki yai report ta youth ki thong amasu sel kalaba iraina Chenthakhre baktoina Imphal East amadi thawal district ki marak ta fauna lambi ayam ising thumjin ki Manipuri Fire Service ki tongan ba tim kaya marum na report khoirong mai lekai gi Meeoi sam marum gi safaga da mufam da handora ki Manipuri Pradesh Congress Committee ki president oiriba kaisam Megachandra na
wangkhem da leiba mayum se ising thumjil le haina official singna phongdokhi amarom da maru oiba turel ayam imai wangkalak padagi district disaster management authority sanapati na public advisory ama thoktung miyam bumi kup na hum singna leina bakangan kre ising thumjil wangfam sing da gari thau da bam ising thumjil ba transformer natrang electric post ki manak na satna basu district disaster management authority na section warul pirakli Sairak sida National Highway number 2 gi Senapati amasung Mau Gate ki marak tamar slide tok paga loina tadubi ukrul lambi amadi maram perel lambi da susing ning khairak padagi miyam satok sasin tawada sauna khudong sa da mayuknari Poland gi airspace ta Russia gi drone sing paisilakraba matung dagi NATO na operation Eastern Sentry Hatkhre Poland gi airspace ta Russia gi drone sing paisilakhiba dagi jaksin tharong lokhutpa oina North Atlantic Treaty Organization NATO na operation Eastern Sentry Hatkhre Poland gi nongpok thangba saruk ta laiba France, Danish, German amasung UK gi force sing nangak sen gi thabak thoram sing khumang junction duna European leaders sing na Russia gi drone sing da Poland gi airspace ta paisilakhiba du gi pau khumpi na bachaw na thorang tawkhre NATO na ngarang phongdokhiba warol amada Belarus, Russia amasung Ukraine ngam kai thangnari ba nongpok thangba saruk sing da Russia na landarak pada tarai na ngak thupang amna bagi damak anawba makhal gi khulai sing mathau tahon ba hokre haidi Europe the Labour Alliance asigi Supreme Commander na thamkiba warol amada Eastern Sentry haina maming tholiba anawba operation asina France, Denmark, Germany amasung United Kingdom dagi exiting air amasung ground based defense sing yaw na mapangal kalaba khusukulai sing sajinna duna Russia da kihan khangalakpak ngamdana bangam khai gi saruk sing ak sen bagi thabak khumang sausilagani habi Europe the Labour Alliance asigi Supreme Commander US General Alexander Grinkewicz na alliance asigi Brussels ta leiba headquarters ta paumi sing na thamkiba warul amada Russia na kian khangalakpa amasung landana ba tharang toriba sing mapung fana mayok na bangam na bagi pandam da Operation Eastern Sentry hodokhibani hari Operation asida France na Saba Rifle fighter jet Danish F-16 sing mathau tohon gani hari Poland gi defense minister Landeslau Kolsiniak gan social media da thaduro khibu warul amada Operation Eastern Sentry buma singtha bagal loina na operation asina landarak pa khudingmak ngakthuk pangam lagani haiki haukiba yumsa gaisa numita Poland gi ngam khai lansin duna Russia gi drone kaya paisilaki ba aduda NATO gi maikai dagi su section tharang lokhatuna alliance asegi fighter jet singna Russia gi drone sing adu kap khai duna mang tahan khibani hari Russia na Poland gi airspace ta drone kaya maram paisilaki ba asina Russia na Ukraine da landarak ki ba chai ahum surabala nasi yumlon nari balai bak sing da sandok khanna bagi thorang amani haina su NATO na yaning daba phongdukhi Laikhidraba Genji gi khongjang loi singbo Martius ni haina lau tholagani PM Sushila Karki Nepal gi nauna khalaba interim prime minister Sushila Karki na Laikhidraba Genji gi khongjang loi singbo Martius ni haina lau thona ba warif lokre nauna Nepal gi prime minister khalabi Sushila Karki na ngasi office pai ba hokraba matungda Nepal gi miyam da piba ahan ba warolda hana gi prime minister KP Sharma Oli bu mafam dagi lauthokpada chauna thodang lokhiba Laikhidraba Genji gi khongjang loi singbo singtha khibaga loina na Makhoi gi kathokpa kaya bulaiba sina matam chupada ningsing duna ta lehauragani habi PM Sushila Karki na leiba adu da leiriba miyam lingjel manan lepmina duna sel thungi awaba mayok nariba lamdam asibu amuk hana nobo masung chawkhatpa lamdam ama ohen bada miyam da mating pangna ba apil tawki magna tha taru khaktamak Nepal gi interim prime minister oiduna leiba asi bungak sengani tha taru ki matungda anauba elected parliament ama khanduna leiba asi chawkhatpa leiba ama ohen bada thodang logani haiki PM Sushila Karki na ngasi ma ke office pai ba hokibaga loina na ma ke cabinet su pakthok chawtho hanna bagi achet patha jaba thamkre office pai ba hokiba du da makha dana phongdol laduna ma amasung ma ki team na leiba asi da lenga amasung power pai ba da thawai yausin balaite tha taru khaktamang ma ki team asina leiba ngak pagi Thabak chatharaba matungda anauba parliament amada leiba asigi thodang khudimak sinagani haiki ma ke anauba interim lenga asina miyam gi tengbang amasung minungsi yaudana kaidongnungda mai pakpa ngamloi haina su phongdoki stakeholder khudingmang na punna jamina duna anauba Nepal ama semgatpada achoba thodang yamina si haina su PM Karki na miyam da phongdoki mas na mi fa oina thamliba sing mayumda purakna bu hona bada PM Netanyahu na ayet apan ohele imung manung sing Hamas na lanfa oina thamliba Israel gi Meeoi sing bu mayumda purakna ba hona bada Prime Minister Benjamin Netanyahu na ayet apan thoan badana tuna ingtapagi wari sana bada su ayet pa ohele haina lanfa oina thamliba imung manung gi Meeoi sing na pen da ba phongdokre Hostages and Missing Families Forum na social media da thamkiba warul amada haukiba chailda Israel na Qatar gi Doha da airstrike chathadna Hamas luching basing sian khiba aduna ingtapagi lambi da changsilak pasing adu Prime Minister Benjamin Netanyahu na mangta hali hairi haukiba lebak pokpada Qatar gi konung Doha da Hamas ki makok thongba luching basing na yum amada ingna
tapa hanjilaknaba mifam pangthoklingayda Israel lanmin landaduna Hamas ki luchingba manga amasung Qatar ki security official ama hatkhiba aduna Hamas na mifa oina thamliba Israeli singbu mayumda puraknaba honabada achouba yetpa ama thokalle haina masing yamlaba mifa oina thamliba singi imung manungi miyoi singna PM Netanyahu gi mathakta pendebagi kholaw kaya lawkhre PM Netanyahu na Qatar da lairiba Hamas ki luchingba sing hatkhiba du mifa oina thamliba sing adu thadongnaba amasung Gaza gi lana si losinabagi thaurangda militant sing adubu manghantan khibani hari Prime Minister Netanyahu na Gaza da thokliba lana si lepnabagi pandamda nakalani gi marakta khuthongnaba lepnaba honariba khudingmakta Hamas na ayet apan piduna lakhi haina maral sirakhi Israel na landa chathaduna sikraba Hamas ki members sing adu US na Gaza da ingtapagi fibam hanjilaklaba hawdokhiba adugi matangda khanna nainaba yawkhiba miyoi singne hari Israel ki Prime Minister Benjamin Netanyahu na phongdokhiba wai sing adubu mifa oina thamliba miyoi singi imung manungna yaningdaba utpaga loinana makhoi nungsirba kayabu yumda purakpa ngamdabagi inau nauba miyamda ngakpinaba haijakhiba semjin chajinba wafamni haiki imung manungi miyoi singna PM Netanyahu gi thawong sing asida mifa oina thamliba miyoi nifugani thoigi punsida chawba khudong thiba mayok nahan gadawre haiki pi thabagi matangda Modi na wafam amata phongdoklamdaba laibak thibani laibasigi Prime Minister Narendra Modi gi Manipur khongchata chinggi district singda umang kokthokduna popi thariba amadi lona yadaba thabak thoram kaya chathabagi mayokta karigumba wafam amata phongdoklamdaba si yamna laibak thibani haina Peace and Integrity Committee kyamgai pik ki maikai digi wakalakre pik amadi all kyamgai nupi chawkha tharanglup anina ireba asibu kannaba honabada thawaina pontha pikraba thauba singi mafamda ahumlak suba oina langban haisoi chara tambagi thoramda piki convener chinga kham mega chandra na hai Prime Minister Narendra Modi gi Manipur khongchata miyamna khorangna taning na ngairamba wafam sing amata phongdoklam khide Prime Minister gi khongchat asi Manipur miyam gi awaba ko khonnaba lakhiba natte subnatagi uref uyung tamduna mikhal gi khudong chaba lawba lakpani haina maral sikhi mangna makha tana hai state asida kumja 2023 gi May ahumdagi hauduna thokliba irang asina maram oiraga lanjena duna lairiba IDP kayana President ruling akta thazaba thamduna makhoi gi yumda hanjil hangani khalluba adu tayonaba oina thokle ngasi lamdam asida miyamna wa ana chaitheng fangliba se BJP lengana paikhalakpa thabak thoram singda miyamna thajaruba amadi makhoi gi thausil haitabadagini Tharamadu saruk yakiba all kyamgai nupi chawkha thorangluki President Moirangthem Subitana hai maraibak maramdam bukanna buhonabada thawai khubak ta haptuna Lantheng naramba kaya thawaina pontha pi kriya thauba thaubi singi damak leihoriba aikoina karigumba kharadi tawfam thoi makhoi gi thawaina lairamlenda ingna chukna lairunaba ngasigi thoramasi pangthokpani Prime Minister gi Manipur khongchat asida Manipur miyam gi awaba kokkadra haina khalamba adugi tayonabada amuk hanna miyamda pendaba fawre maitei ama oina Modi gi khongchat asi yaningde handa Kuki singna aranbada yumfam oiduna maitei singbu malengni mamangda lana uhanaba honaragliba PUCL gi report chatnaba yare haibi khongthang miyamna paikhat minasi state asida thokliba irang asigi waroishin puraknaba miyam gi miyus singna athuba matamda lenga ama sembiu natrabadi miyam gi ihau lakani haiki aranba tauba PMCM famdagi lauthongnaba bill gi JPC bu opposition na boycott tawgadawri Prime Minister, Chief Minister Singh amadi Minister Singh karigumba criminal charge ta numit kunthani dagi hena custody da laiba tarabadi makoibu constitutional post dagi lauthokba yanaba puthokiba bill ahum scrutiny tawgadawri Jai Hind Parliamentary Committee JPC adu Congress yauna opposition party singna boycott tawgadawri haina agency gi pauna phongdarakli Bill ahum adu Parliament ki nongjumi famda Lok Sabha na khana nainabagi damak refer tawkhraba matung member kunthraga mathoina sagadaba JPC adu hojik fawba semdana lairakhibani opposition oiriba INDIA block ki special opposition party Congress na matam khara JPC ki matangda makhoi gi oiba wakhalon phongdoktana lairuraba matung JPC bo boycott tawgani hairiba Trinamool Congress Samajwadi Party Aam Aadmi Party amadi Shiva Sena UBT ga wakhalon manaba khongthang thangduna JPC na boycott tawnaba waref lawkhibani haidi panba yabadi motpadagi natraga aranba thabak tawrubagi custody da numit kunthani hena lairaba PMCM amadi minister singbu constitutional post gi lawthognabagi bill sing asigi matangda JPC na puthokadaba report adu parliament ki ningthami famda pikhalakadabani haina mangjongna matam lepkhiba laikhre Ningthami famasi chahi sagi November thagi aroiba chayolda pangthoklaba yai thajanari JPC boycott tawbagi matangda Congress na ahanbada wa amata ngangdana lairuraba matung atopa opposition party singa wakhalon manana chatminaduna JPC boycott tawnaba khongthang lawkhalakibani chahi asigi November thada pangthokadariba Bihar gi assembly mikhal gi mangoina na opposition party singi marakta unity leihanaba wakhalonda paikhalakpa khongthang oigani thajanari mamangdadi opposition oriba Congress DMK amasung CPIM na bill sing asi oppose tawnabagi
opposition na JPC ki members sing nominate tawgadabani haiba wakhalonda leiramkhibani. Party sing asina PM, CM amadi minister sing maral leirabadi natraga motlabadi constitutional post agi lauthokpa yanaba puthorakiba bill sing asi anti-constitutional oi amadi leiba asigi federal structure bu mapangal sonthanba thawong oigani haiki. Trinamool Congress ke oinadi bill asigi matangda JPC ki member amata nominate Tauroi haina phongdokhiba leikre masigi matungda Samajwadi Party amasung Aam Aadmi Party nasu makhoigi oina JPC gi member nominate tauroi haina phongdokhibani. PMCM amadi minister sing numit kuntrani dagi hena custody da leiba tarabadi amasung chahi manga dagi hena jail da leiba thabak thoram sing toram labadi makhoi bu constitutional post dagi lauthokpa yanaba puthorakiba bill ahum adudi constitutional 130 suba amendment bill 2025 government of union territories amendment bill 2025 amasung Jammu and Kashmir Reorganization Amendment Bill 2025 ni bill ahum asi chahi sig August 20 da opposition na kanba khongjang changsilingai chairakta center leingak na Lok Sabha da pass tawkhibani bill sing asi pass tawkhibada opposition gi members sing na bill sing asi gi che segai duna Union Home Minister Amit Shah da langsinki. Kim Yo Jong laibak ahum gi lan auraibana pamdaba thodok sing thogalakpa yai. Freedom each haina mingthonduna South Korea, Japan amasung United States na tha sigi taraga manga dagi hauduna chahi gi oina lan auraibagi thaurang chathariba sina pamdaba thodok sing tholakpa yai haina North Korea gi leader Kim Jong Un gi matik mayai leirabi machanupi Kim Yo Jong na Jackson warol thamkhre. South Korea gi military na thamkhiba warol amada puna lan auraiba sida aerial naval amasung cyber operational gi tawba ngamba sing khumang chawsil handuna North Korea na nuclear amasung missile gi aki akhang pohaliba si chawna mayok na bangam lagani Kim Yo Jong na North Korea gi KCNA News Agency da thamkhiba warol amada US Japan amasung South Korea na kihan khangan bagi pandamda matik mayai lerba khulai kaya sijinnaduna lan oraiba gi khongthang lokhalakliba sina makhoi masa khakta da pamdaba thodok sing tholalakpagi chawna oithokpa lai haiki mathangi chayolda South Korea amasung United States na Iron Mace table top exercise sing chathaduna laiba ani gi nuclear gi tawba ngamba sing uthoktuna North Korea na singnarakpa kaya bulaina thengnaba ngamlagani haina su South Korea gi local media na report tawrakli. North Korea gi makok thongba party official ama oriba Park Jong-chon na kiningai oiba forcing punalan oraiduna makhata na uthoknaba honaraklabadi North Korea gi maikaidegi su madugi paukhum chapcha na pigani haiki. US ki F-35 jet manga Puerto Rico da mathau tawhankhre. Venezuela amasung US ki marakta chawna umkhatna ringai cheirakta US ki matik mayai leiraba F-35 fighter jet manga Puerto Rico da taduna mathau tawba hokre haidi. Caracas ki maikaidegi US na leiba adugi Navy destroyer da armed personnel sing tongduna Venezuela gi ising gi saruk sing da nga fabagi mathau tawriba fishing boat sing da thiba humagi thabak chathaki haina su maral sirakli. News agency Reuters na hongdorakpa warol amada US ki F-35 fighter jet sing adu ngarang Puerto Rico gi saiwa da leiba hanagi Roosevelt Road base da lakhibani US President Donald Trump na Caribbean da drug lalonduna seltan basingi mayakta paksana operation sing chathana bagidamak mapangal kalaba fighter jet sing asi mathau tawba hawan khibani hairi. Puerto Rico da helicopter sing Osprey sing amasung military personnel sing na Roosevelt Roads base da leiduna drug trafficking tawba sing bukoisen senaduna lei hairi. Cheirak asida Venezuela gi foreign ministry na US na leiba adugi Navy destroyer sing Venezuela gi ising gi saruk sing da mathau tahon khiba adu bukanglon gi wangmada kihan khangan bagi thabak chathabani haiba maral sirakli. Venezuela gi foreign ministry ban Gil na pangmi sing na phongdorakpa warol amada nga fa miyoi sing na makhoi gi nongmagi sintha pangthoklingai da khudongthiba mayok na nabagidamak personal taraga nipan na vessel amada pung nipan khakta mamathau tawduna leiri. Makhoi sing asi Venezuela na Navy na ngak seliba ngak chani.